ꯅꯨꯃꯤꯠꯇ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯁꯥꯟꯅꯈꯤꯕ ꯄꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟ ꯃꯦꯠꯆ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯈ꯭ꯔꯦ amade aina tingkraba lalhaulu korkom amade NRFM na kaukiba total shutdown amade general strike na maram oiraga mahausagi punsida chauna akaiba pikre kurumjari ISCOM news meng tabiri upuna makpu kherdari pamataram no okchari hojik pau sandok no pizari India ki President Draupadi Murmu numit nini ki Manipur khongchut ngasi Imphal da thunglakre Indian Air Force ke akhanaba flight amada lakhiba President Draupadi Murmu ngasi nungtil pung 12 ga minute yankhai chatpa matamda Imphal International Airport ta thunglakhe mahakna hek thunglabaga Manipur ki Governor Ajay Kumar Vala na taramna oklaba matungda President ke mafamda ikai khumnaba utpa oina Manipur Police ke nupi personnel singna Guard of Honor PK Tungda President ke ahanba Manipur khongchat asiga mari lainana Imphal ge mapal kangjoibungda sanakiba akhanaba polo exhibition match amasu President amade Manipur lenga ki mokok thong basinga loinana mideng taminake President ge Manipur khongchat asibu taramna okladuna Manipur lengakna sinduna civic reception program amasu Hojik Imphal gi City Convention Center da chathare Thoram masiga iroinana Manipur gi tongan ba project sing sangaga da bagal loinana anauba project kaya gi uref uyumsu tamlagane President ke khongchat asigi nini chanban numit December gi tang 12 nupi lal numit asiga mari leinana Imphal gi nupi lal memorial complex cha chatuna Manipur gi maira paibi sing gi mafam da ikai khumnaba utpagi thoram amasu pangthokadaure Tungda Senapati District ta amok khongsanduna district asigi tongan ba project sing sangabaga loinana anoba project kaya amagi uref uyumsu tamgadaure panba yabadi President ki khongchat asiga mari leinana tongan ba aina thingkraba luf anigi maikai dagi President na Manipur da leiringai manungda total shutdown lauthokribasu leirabani India ki President Draupadi Murmu ge numit nini ge Manipur khongchat asibu yaningdaba fongdokladuna aina thingkraba lalhauluf korkom na lauthokhiba Manipur pumbagi total shutdown amade National Revolutionary Front Manipur NRFM na kaukiba general strike na maram oiraga mahausagi punsida chauna akaiba pikre maru oina Imphal mayol gi mafam sing da leiriba ima kaitel amadi atai dukan sing thong lona khibada natana tongan ba school amadi college sing suti thanake hairiba athing ba asigi marakta lining ga mari leinaba thoram sing media person amadi atai essential service ka mari leinaba mioi sing na lambida chathok chasin tawba natana atai lanai gadi sing chen bagi chang yamna nemkhe India ki President Draupadi Murmu na IDP singbu mayumda hanjin hangani haibagi chap chaba thajaba piram gadabani haina kokomi gi convener Kuraijam athobana fongdorakre wafamasi kokomi amadi IDP singa khusamnaduna IDP singbu December 13 faubagi manungda masa gi mayumda hanjin hallu haiba demand ga lonana lamboi khongnang khongda famliba wakat mifam aduga mari leinana fam kiba paugi mifam amada mahakna fongdokibani mahakna makha taraduna India ki President Draupadi Murmu na ngase Imphal da laktuna hayeng pangthokadawriba nupi lal gi thoram sarok yagadawriba mahaki Manipur gi khongchat asida India ki constitution gi luchingba oiriba President na Manipur gi miyam na lakh kun henba asigi fangpham thokpa masagi fundamental right adu ngasi fauba fangdana leiri haiba adu mayek sengna khangpham thoi mahakna Manipur da laktuna miyam ga unagadawriba asida Manipur miyam gi fundamental rights adu piram gadawribra haiba adu kokomi amadi Manipur miyam gi achauba wahang amadi oiri loinana
Mahakna Manipurda leiringai matam asida chahi ani makai hena Indiana Manipur miyamgi fundamental right matuna thamliba ase pigani haibagi chap chaba thajaba adu piramgadabani amade India gi constitutional right ta piriba aikoina chatingba mafamda chatpa yahangani haina yaurabasu ngasi fauba chahi ani makai hena national highway lambi amata chatpa yahandana thamliba asiso yahalamgadabaraba yahalamgadawribra haiba adu president na miyamda chap chaba paukhum piramgadabani loinana maraibak thiraba masagi maramdamda refugee amagumna leihalliba IDP kaya ase karamba matamda masa masagi mayumda hanjin hangani haiba aduso president na Manipur miyamda chap chaba wafam aduso thambiramu karigumba mahakna laklamba asida wafam amata fongdoklamdaba taragadi mahak asi aikhoigi president oidibra natraga oidabra haiba adusu miyamna hangfam thokpa amani loinana kokomi amadi IDP singna tha ama chupna chathagadawriba released in protest ase ngasiga thana numit 13 ini suzilakpa fauba lainga ki maikaidagi positive response amata pirakpa leitre miyamna thariba December tha fauba asida IDP sing mayumda hanjinnaba honaraktaba taragadi kokomi amade laingak miyam punna hena akanba khongjang changsinaba sem saduna leire haiba ase governor na khangbiu loinana ngasidagi kokomi na tongan ba relief camp singda ahing yarektuna IDP singna leliba punsi mahing ase laingak pa singda khanghalagani loinana lamdam asige Laingak pa singsu relief camp singda yarik pa asida saruk yahanduna IDP singi awaba singa se khanghan naba honaragani haina fongdoki Wangoi AC Govindaram Maninglai Kaida Leiba Sporting and Patronizing Youth Club SPYC ge Naugna Saber Club asige sanglen sangakre Thauramada Wangoi ACG MLA Kuraijam Lokena Athoiba Mitunglen Lairenjam Maidraw Gram Panchayat Administrative Committee ge Chairperson Tongbram Manglembana Thauram Mapu Amade Kodompokpi Jila Parishad ke Hanagi member Loitongbam Surchandra Amade Lairenjam Maidraw Gram Panchayat Ward number 7 ge Ward member Pebam Kibjanna Akhanaba Mitunglen Singh oina saruk yake Thauramada Kuraijam Loken na haikibada Kendra asige kari Tauramni amade kari thanamni khanbada yamna wai Haujik state ase center dage senthang phangdabana chaukhat thauramda sothare haujiki oina state asida senthang amata tharaktre adubo matam ngaiminasi loinana araiba khara asina lekna haina sizinase state ase aduki matek fan leitre Mahakna makha taduna kendra asida open gym tarataret sangakre haike afaba sarkar ama lairade kungang ase modern village ama ohennaba honagani lonana kungang asige lai harawung taba lambi ama numit marinige mamangda manungda paper block tharagani haina mahakna makha take Koi kendra se ler masa si yam leiba phanju leitaba sango kan lambi sembi de ne meli de sai bisum sai ba ai wakhan je khale mase koilas thare chahi ani phade mamne sagi ligla tar ko hon de koi koilas kan de ko me adu ne ina koi wangoi kendra da thopa mafam de koi peba block thar ga lambi si semtok pa ho ije adu kai no hai matam ai kai ma sarkar amtang ai na ala koi gi afa sarkar amtang le gadi phan phajana leibo de ai kendra chai ju modern village ngi wakhalon ai ngon mi ne tongna da thabak ai ju pa me mas mayam de tonga le adu ai wakhal ji leji aduna aina hojik su aina mayam pai matam leji khara leji sidai khoi buju ji lamdam sida apik pale masa ji mi ai pe go lok tha ge na khoi na sai ro dam hem bo de su dum ai khoi leji ba no su ra ga su adum ai khoi pela si sing tunga ga du ga pe go lok kum ba sigum lambi thara ga de khoi sahi tara ne ga su khoi department si na sing su hoju ji khoi ka no de iram se bai de pe da tha ba do khoi ai ngarang nan gi ai kan na khana ba hu ja ne aduna Bizari India के president
President Draupadi Murmu numit ninigi Manipur khongchutang ase Imphal punakre Mapal Kangjebungda sanakiba polo exhibition match lenga ki makok thongba singgalona miteng taminakre amade aina thingkraba lalolu COM NRFM na kaukiba total shutdown amade general strike na maram oiraga mausagi punsida chawna akaiba pikre Hojik faubagi oina ISCOM news na pizab Manipuri pau matanga solution juri meng ta video punamakpu amukana khurumjari